HATKHIBA Thangza amadi Nomaizinggi Lonaba Hingda Visnupur District ki Kumbi AC ki manung chanba Khoijuman Tabi da KUKI militant singda ki ngakthoknaba bunker saduna leiba KHUNJA volunteer singda nomai kapsinduna attack torakpada volunteer AHUM sikiba mafamda ngarang Chief Minister BIREN na hangthengnana Chattuna Yengsinkhibaduna Manipur ki apunba saktam amadi ngamkai ngaknaba honariba miyamda achauba Thouna gi Eenot ama havle hana tungan bamyo section kaya dagi fonglok narakle ngarang Khoijuman Tabi da khungang liba volunteer AHUM KUKI terrorist singi makuta sikiba ki pau hek tabaga Chief Minister BIREN Khoijuman Tabi da chatkibani maki khongchetta work samadi yas Minister Govidas Kontauza moirang AC ki MLA TS Santi amadi kumbi AC ki MLA S Prem Chandra su loinaki khungak naba leiba khunja volunteer singda KUKI terrorist singna hingnong yaida naron da changlaklaga nomai kapsinduna landarakpada khunja AHUM leikidabagi mikap mira khona Khoijuman Tabi ki atia nilingai charakta Chief Minister BIREN na Minister amadi MLA kharaga loinana mafam aduda laktuna yengsilaba amadi awaba nanglaba imung singi awaba da saruk yabagi wafam phongdokpaga loinana laikhidraba singi mafam dai kai khumnaba utkiba adumak lamdam adongi miyamna taramna lobaga loinana afaba thabak oina unaki Myanmar dagi changlakiba kulai paiba chin KUKI militant singna Manipur ki KUKI militant singa pullaga maitai dagi lam mulaga homeland ama semnaba mangliba manglan thugainaba thawai katuna mayuk nariba lamdam sigi volunteer singa madi Manipur kaiba yaroi KUKI singi tukhaiba lengak thamba yaroi haina lauriba miyamda Chief Minister gi khongchet aduna anoba Thouna gi ihul ama pire haina so phongdok narakle hiram asigi matangda khwaramban ima kaithel gi lukmai saluf ki General Secretary Asem Nirmalana newtv da hai ngarang Chief Minister BIREN na misi mina Thokliba Khoijuman Tabi da Chattuna awana taraba imung singdana tana miyam ga unakiba adumakna KUKI militant singda ki ngakthoknaba lanthengnariba miyam da tasengna Thouna haple Ngarang taseng namak akoy gi CM na hana mana tumin leiram bado akoy nungay zadeba kay da makta no miyam na siyam na waraga tumin na leiri se hoy magi to kay ba thabak mayam mamati tawram gani adugi mayam akoy miyam mamangda innocent people mayam common people mayam gi mamangda di akoy gi CM mamana action lauri haibado ngarang simadi akoy ure haba hojik CM na laurai ba sigi khongthang se taseng namak yam nungay jai simakta na akoy da pangal happy ba CM mak na smaina na taseng namak thawai hakchang yaungna landaga yaubirak pa se aikoy se lan se ngamani kaina khanbado aduna matung tarak padasu aikoy gi CM katang nataba MLA yangkai simaksu asumaina yauksen biraga aikoy leiri aikoy na assembly da wasaki bado aikoy gi lebak se kanana ba aikoy na sem ki ba dugumba constitution si gi bylaw da moina saki ba wasak mayam do thabak oino onthok piro haba aduga MLA tara ama constitution thugai raga thokki base masimaksu mugo dandi pigadam neba karigi no da constitution da moi changak pa assembly da di moina hagi ba matam da di ngakani haiba moi wasakti sakki baneba karigi no moina maraka thugai ra maga thokri se masigi punishment de makoi pangpam thokpani aduga makhata ba matam da akoina CM dagi pamjari basina hojik lanjen na ragli ba mayam se magi yumpham dagi masa makna pokcha ba masa maki leibak sida refugee oina leiri ba kangbu se mafam da hanjal hanbiu magi ipa ipuna thamamba magi yumpham sing do chap chana hanjal hanbiu masi maktana separate administration ju ya haloi da bagi maram mama oiga doini Ima kaithel ki lukmai self ki advisor mayengbang kunjabi na sut nahal makai tumina leiba manma maongda leiruraga ngarang Chief Minister na Khoijuman Tabi da chatluba simak afabani haina phongdorakli Mahira pai bi singna mafam namakta wakat me phami basidi India government na su Manipur yamna mirai bi ba haiba tare maitai sibu hauji makthoi ba irang sida su KUKI na India ga natraga Manipur sarkar ga karigumba wafam ma inaruraga su sokpadi maitai masada dum sokba kari maramgi da maitai masa singsibu India sarkar na nungsida bano India gi Home Minister lakpiramaga misana thajaba thambiramaga mi amamam sibagi maman tara pirani hairamaga lak tara du su pibiram banataba seng na di wahai du di haibiramaga satkhiba mahak masamak Manipur da leina su Manipur gi irang di su nem thadaba mafam du da karigumba wafam mata tawbiram daba ima singna khwangche Chattuna hing tumdana Manipur da gi asam laifan lokthok pigro sam laifan hangiba matamda tawnagiba irang makhoi kawram giroi laman khumba mali haibana singba wafam mayam ma hairaga su ami sana di thawai biramdare